अहानबदा मरुइबा पाउसिंग पिसरे Manipuri National Register of Citizen NRC chana hanaba Government of India na thawdang paikhalaknabadi madung mapung fana support tawnaba thadok convention na warik thokre Masa masagi mapam langganda akiba amatay yawtana ningol chakawba chetpag ngapunbana mathang chahigit ningol singda tambak khudol oisake haina Arabay Table Commander in Chief Paramngan Lukman na phunukre Laibak asida lagnariba tongan-tongan furupsing pau faunabada hindi lon na achawa thodang lawri haina wangkai SC MLA TS Arun Kumar na phunukre Amadi relief camp da saba polam singna garang pangthokhiba ningol chakawbagi khudol oina tamnakhiba adu apenba poi haina Kokomi Women Spring Assistant Coordinator RK Tharaksana na phundurakle